Mayam Bukrumzari, Adom Nengbiri Impact News ni, I Joyshree Usham na Impact News ki Manung Hutna Taram Nokjari. Chahi Kuntra Muki Matungda Women's Reservation Bill ngarang Parliament na pass tawkre. Lok Sabha na pass tawraba matungda ngarang atheng bada Rajya Sabha na 214 members na hoziki division of vote ta 214 members na hoziki bill asigi damakta favor tawduna aduga kanamata na against tawdabida maina pass tawkre. Adu hozik Women's Reservation Bill asi pass tawbagi pandamdi hozik Lok Sabha amadi State Legislative Assembly da Nupigi seats 33% reservation thamnabagi pandamda admaina putokiba bill ni adumasi pass tawkre adubo pass tawkrabasu magi implementation jina karam kanna chatnaba hawgdori ba haibasidi aso wahang ama oiri mayamna panabagi matung ina chahi tara mukchang khigidra haibagi wafam su lakli haibadi hoziki amendment bill asigi matungda census adugi matungda delimitation adu mai process mayam laibanina bill je hozimakti pass tawkre 2024 Lok Sabha election gi mamang da pass tawri aduna masi hozik pali balenga sigi politics ama yaurabra haibagi wahang hangda basunate loinana hozik India si mapalam khoi neighboring countries Pakistan Bangladesh adagi Nepal ga yengra pum matamda law enforcing body da or law making da nupi gi participation si India na khwaidagi name duna leiri aduna nupi women empowerment tawbagi pandamda tongnabai damakta adagi decision making da nupigi participation se hengatnabai damakta masigi bill asigi tangai fadabadi lairi aduga yamna historic landmark oiba judgment da hojik parliament na hojiki special parliament session anauba parliament house pam kiba aduguma session asina hojiki hariba Women's Reservation Bill asi pass di tawkre aduna ngasi akoi politics behind Women's Reservation Bill haibagi matangda khanabagi tanjadu logjage hirmasila khanabina ba akoi gi studio de election biriba ahan ba panelists ahake right mark to the election biriba oza Dhanabir Laishram social scientist ozabu taram nokchari may thangba de election biriba oza Laishram Boby Up-Adhyaksha Imphal West ozabu su taram nokchari. And on my extreme right, Linkshin Biriba, Oza Nonibala Narengbam, Convenor Wing Manipur, Ozabusu Taram Nokjari. Ngasigi hoigi Women's Reservation Bill ge han buhang se ha oza male panelist or lakjage oza Dhanabir hoziki hoigi bill je chahi kontra hoji Congress Rajiv Gandhi gi rule matamda 1987 gi matamda han ba National Perspective Plan for Women kind of minus hemaga matam committee se maktana de matang hoziki both Congress adagi BJP government lenga animaki side gi masi pass on ba mayam mohadara basu pass tawdana ngamdana lakibani adubu hozik Narendra Modi lengaki matamda haibatare chahi mapan hela matungda haji session magi 10 years se lorakpasle is the smainadi past it bigre historic moment for every woman in India the lebasi da mutyam ngai ba duguma amani adubu magi site question mayam hangnare ibase se ozagi motka thambi Joyshree tasena harga di human resource kumko adi manpower guys manpower di nupa kagin tego nupi nupa gine laipa amagi animaksi dakar ya moidenu karigumba angam machinga makabda adi lamjen chen bada yang na chen ge di khongye do animak sing bata yentra ado khongye khitang chong chalaga oidu kongkhalaga di phanayam na kanna chong ju chati chaloidana tawagi di mindset si khara khene Rajiv Gandhi matam degi honar position di it's a fake ne nan bill introduce to kana sonia na have nusi amna ma have dunga sidi aigi punsigi khongloi life partner na mangjar mangdum mang phawna rega na haise that means matang lenga mayam lakpasida Lok Sabha de pass over Rajya Sabha de yadaba adagi smai tawna animaki ayaba je phangdabadagi more than 7 times ni tawrei ko handak sida pass tawre yam history wai parliament so anobani aduga khwaidagi India gi miyamna adi maroina nupi khunani yam pamjaba ek to ju way bill du pass to ne ek warani ek tek di lo lak to ne ba ko anu smaina leibasida aina khanjaba de keno se akhoi gi kari hai tare magi implementation ji state ju lakadoi se akhoi gi census lo lairani ko delimitation tawrni delimitation committee na du lor kanda constituency wise yung pithor ka doini dana se matam di kitang sangba ada opposition gi maike de di kaidobagi 2024 gi mamang toroga di why not it should be implemented in the next year ga haibu
adudi khitang di wa gini ko aduga moina 2029 in the period sidi tasing toroga di ai ngamne khaleba admaina lei adubu sida yam lu rise khoi gi mayam na sida election strategy ra ga ne usisu khara dum khana ba yai ba kari noida handaki sida yam lu rise sel lok sabha gi do 454 ni dana khoi gi supporter is only two ani katani yad rise ko aduga Rajya Sabha da di 214 ni dana that means you know ani katanga yadaba ga ise loina absolute yabagi mong ne ba koi sengna har de tamona so anambade haibigre aduga akoi isana pamjana thokpa haibdu sigi matang jiga aduga magi challenges hair tardi nupi jingji anambana challenges haibo kanda akoina loina makna khangnaraba yu du uba hai tare ko samna haida nupi jingji anambana yum hek pan gi bdai nupa nupa gi makhada leye ko haidi manipur gi akoi gi chatnabina si bound tawraga lakraba akhoi si wang malana chatpa yadaba magi kari he behavior haigadra nupi singje si anambana kari no haida sabam no puye tamo ahlaman gi pawro na haibado nupa sina yamna kari haini magi wakhalon da yamna pharaba adu leba ki social oiba magi kari gumba khara leija taradi nupi se dum sembi ninge haba mapan tho asu mana adugi control dungum jeba ko adu kana gumba nupa khara di nupi na mapan thokpa yade kari akhoi da hairam dan heka thokpa hekta yaba hain chatlurasu samna hai mera pai bi thore hanjala ga nupa na phubi basu le example ni ko haibadi mapan thong da di nupi se yamna figure amada manipur gi figure amada yam phajana platform amada leiba adu nunggi wafam da di mane maku haibale adegi amuk su nupa haibale mapuroi basingi makhada leibnina nupi jingjina openly masi tawrage haina loina maksi mukhaina tawbada awaba jam challenges oiba challenge tawba ama change haba ko ekhoi sengna haidi ekhoi gi proibuduna yadradi mapan thokpa yade hai nupi me mapan thok tabale ba e ichen don noi thoko noi gi ai tholak tabagi ne hanta ki mera pai bi da bokta example oina mera pai bi myam thoena ko ai fine thijerage mayam chai pani do ai tawjage ai nupa sina khara condition yadadana ai thokpa yadre haina asumaina tawbase ekhoi na kong yam tai masi automatically ai wakhandadi nupi singjina leibak ngakbada he ekhoi se khulai oibugumna haidi masi oiranu haisu yade maramdi ekhoi gi history na chakini nupi landagina ngasi phawje ta mo nupi singji yamna challenge oraga leibak ki damakta challenge or lai aduna masumba challenge se imungna manungna family na support tawbirabdi irai laina ekhoi women singjina reservation jida changak pungam haibase ai achet pathajaba leje yam nungai ngasi gi ekhoi gi kui na ngai ra aba ekhoi gi india gi nupi singna amasung india gi miyam na kui na ngai rakpa ekhoi gi women reservation bill ama pass tawrok pase sigi damakta di ai yam nungai ba phungdok chai aduga ekhoi gi sarkar bu ekhoi ai yam thagat chaningi aduda hujiki hangbiri ba joshina hangbiri se mamangai da akoina nupi singi conference su mafam khudingi chatpa kanda dalit ki nupi ama lei akoi se dalit ka ampulam me dalit community singa ampulam me punba kanda mana hai india gi problem me am se noi nupa me am se loi me europe ta sahi manga holiday chat khro akoi nupi ngak ta na country se akoi phajana will take care of the country and noin halak bakanda kai the problem to hola moi habigi magi waze ai adum ningjang nga lei ba ngasi shu adu ma se yamna phawba human right activist ni dalit activist ni ko handaki matang sida su kai gumba nupi oiram taragadi hoi problem di yamna adum thokpa yai tabu solution gi design yam khenaga ni ai khalle approach am tongan gani na khalle haibadi akoina sum yeng se imung amada su khoi gi state se imung amagum ne ba imung amada akoi gi nupa yaudaba imung amada khoi gi magi macha masu ko laga lebe nupi amana magi imung se yam intake oina dum pan imung mayam akhoi thengnei ba duga nupi yaudaba nupa ngak na pan be imung am oi taragadi akhoi sigi awat pa ma dum khoi ingan dum uhan ba se sigi pot se akhoi ni imung amada su family am su dum yeng ba ya khalle sam na khoi lukhrabi amana macha mari manga yok po se khwangchi se chalaga dum yo e yam phajana macha se ma phajana khotna bu nupi myam ma leiba aduna ai gi wakhanda akhoi gi ngasi manipur da thoiber problem se nupi na so assembly da ngasai tamona haibi hi budo nupi kunna ma kunthra ma changak pa haibe se changak pa kan da ne mani problem tangkhai na solve taw gane ba
si thazabiyoba but luri ba wafam di reservation ama leiba haibase ngasai madam Bobi na sam haibi gre 33 reservation da panchayat municipality da akhoi tam mari rak sure hari basida akhoi nupi gi punchi da aduga decision making da ngasai thawai yauna thokjarak badi masing yam de ba ado akhoi nu uri di puppet oi nupi di akhoi myam amu ui ba haidi puppet oi na magi nupi sing si bu season na bi ba hai dare mai reservation tare kota to tare hairaga mai nupi do dum puthok pirak pa lepte dum lephan ba ka su dum ka han gi ba but thabak te kana tawi hairaga na mai nupa na loina thabak to busidi maning negi loi insin ba open loina dum ura ba pot ngak tane ha ba